ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯩ ꯉꯁꯤꯗꯒꯤ ꯖꯦꯅꯤꯝꯁꯀꯤ ꯀꯦꯝꯞ ꯑꯣꯐꯤꯁ ꯑꯃ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ Manipur Thengnariba ichaw asiga mari leina so mojo cognizance sama High Court of Manipur na laukhikhrei. Lamdam asida hosek thokliba ichaw asida lekai chama humputara mari gi miyoi sing yankhai taruka chamngata taruk chaitheng namkaluina miyoi mari asok apun namkhrei miyoi amathi bakhangdana leide. Ichaw nanglaba sing thaknaba amadi fisu filamnaba ising fangdabagi awaba mayoknare haina maike kayadagi TOMTV da phongdurakli. Kokomina miyoi kaya ichawdagi rescue tawba ngamkhre nongmada changdaba yadraba potlam sing khudaki oina yawhanaba thawlang tawri haina kokomigi convener khoraisam athobana phongdurakli. Kukina mitegi sanha kibelete haina Assam Rifles na phongdoki bawafam adu Assam Rifles na kuki kankhatna bahotnabani haibat chapchana khangbangamde haina Eagle ge advisor ningthau khongjam Sanatomba miteina phongdurakli. Amadi Lengakna Lamphel Pata water body ama sembadagi nong hek chubaga ising thumduna lakiba NIT Manipur campus handaki ichaw asidadi ka hena ising thumbagi awaba mayokna kitrai.